border area da egi leiriba egi yamba inausing adugumba akhoi ning tambagi ne hena sakhiba akhoi inausing egi yamba sing oja sing mayam dunadi border area da kem ama sabe ade ba adu ordi kari gi damak ta pdf kumba kene bi dadi kem saba matam moi pdf kene bi na akhoi gi mi phuba matam dadi kana na shu action lo bi de ba media house to shu thok pi de just akhoi gi district administration gi manung da lotion bi bne shi yam thokre adu dagi akhoi gi maring gi organization sing na shu ashigi yam condemn dawbne adu bu mawalo bi di kana na shu adu thokna hauzik amuka kamjong district ta lakre ko hauzik si akhoi internal aggression gi matang da engang roi ge ba only external ngang ge ba if external gi matang si da ngang se heredi akhoi gi namli wangli choro sida muka yum mai thaba lakre ba ko aduga assam rifles na kaka asang khulen si mathak te leye kashung da moi gi post kashung da moi gi kaino laibne kashung gi kaino sing sina company sing sina la aga hoji ki asang khulen si da laibni go karigira border do yengshan ninga border yengshan ba chatlo border do akhoi gi India manipur ngak piyo hai roi she ba hojikti India border do ngak piyo hai bane da India border do moi di ngak piyo hai raga moi training to ba matam da kasam cha ba matam da di armed forces sing si man akhoi India sing ngak ngai hena kasam cha ba natro moi di dumuk chaw ba India gi oi ba India gi akhoi military force se prithvi da mari shu ba da lei go adu moi di akhoi imamera pai bi ga sinaw long ga khatna ni ngai manipur da lakpra si question je ai hangning thongna si moi gi thongna phudok phamse adumuk chawba military Indian Indian armed force ki atobudi Assam Rifles di armed force manung ji chande moi Ministry of Home Affairs ra kari no home ministry da leibani adubu Indian army gi mi shu moi da yam leibane mix up tawba leibane na adugumbadu moina washak lawbu shu moi kawkhre moi gi washak lawbu se akhoi gi Manipur da lakhradi phanek shetpa ima singbo thongna utpadu prithvi gi mari shuba military na tawga thabak rane do kari gumba ngarang gi mai thabado ima mera pai bi gumba shinaw long gumba akhoi gi leiriba jalengrong pui gi imam yam duna mai thaba na tabina laura chatlamo ba mathak ta gi or moi nongmai kaptharakni ba maram di akhoi gi military sing si phanek shuba uba yadrabni hojika internal oil bane na ada moi gi water leita bane na pakhat tabino ko akhoi gi rom lakpiraga moi yam lap tabne only 5 hours kumbo oibni adu moi ne leke hairshu akhoi gi MLA du shu leiri dana manu shu arrange tawgni MLA masa sangdra shu akhoi khunjab yamna lakadori ba mi singdo akhoi gi awaba haibadi akhoi India gi haibatare akhoi Manipur gi MLA minister singse akhoi bu nungshiraga mapandagi akhoi bu khut tharak pa singi damak ta akhoi bu yengsan ba lakpane haina akhoi gi wakhal ju phawgni adugumba MLA minister gumba khara mafam do changbire haraga mapanara manungnara du moi mafam do ground reality do ahan bade yenghaninge aduga ai mota adu de han hana MLA lakpa akhoi gi kari hashra akhoi gi present akhoi gi phungyor SC gi MLA na tabuko atopa minister MLA karamba dol gi lakara lakpa mi do adu akhoi gi area gi mingon do khurumu chu khurumaga mabu wotha da biyo hai ni ai di ta sheng na hairaga maram di Burma border da kana su lakpa ngamdi ba sida wa pepe nganga ga leibni ba aduga committee ama shemgani security gi oiba adugi oba shemgani adadi suklak lakpi de ba adune na lakpio akhoi chadra su moi gi dama akhoi seba tawge lakpio adubu moi aduda lakpa mi singdo akhoi bo sida nongmai ne nammasho la iba minister MLA gi doldo adudu da akhoi bu nongmai ne nammasho mi atokpan haptra so akhoi imung khak tang oraso bo akhoi imung khak tang su voter yamane akhoi imung di aduna akhoi gi sagai leiba area du gi what happen ge ba aduma ai moi bu challenge to ba shu khallo adudi moi bu akhoi na kri hebra metelon da ikai nungsiana na akhoi gi mafam da hojikti mapalom da external gi mi sing du di noi gi voter leitre aduni na akhoi bu adudi akhoi Manipur sibu kai han ning da ba politician sing lakpio hangbio hain ai moi bo yamna humble request tawzari hain ai haizaningi aduga ani subada ai onda hayo hairadi akhoi gi vote ki matang se seng na hai gi go ai isama vote thada ba phangdri ai seng na hai gi chin thiri du kana roi vote thada ba phangdri haibadi akhoi gi naga gi amale haibada satpa
hai ba chappa hai ba in man na shu shoiba hai ba in man la shoib she khoi naga tarabani hojik shuni go lingjel mana man na shoib she khoi naga oi khrabani lingjel mana di hai roi ba ko she lingjel mana khrazane amana lingjel mana da ba amana mana mana man na shoiba shoib she kai gino hai ga lingjel mana man na akhoi gi umbrella duna hai ba ngai ba da khoi noi shoi re ba hojik she adu lingjel si mana ri ne ba other si ngai ra Julia hojik si ojana thambiri ba warol si gi matung ina di koi proxy war si ma India government na chathare ha bisi mamyam na dum haidana le rabane dum pu koi gi ojale Leishiyo na thamai ba statement sina su amuka hen mayek la han ba dudagi am khoi gi central force si khoi gi integrity khoi gi lairiba khoi gi ngamkhai ji ngak na ba khoi gi state force da ma khoi ji mateng pang ba lak pane ba aduma pu ngasai ojani ken habi ba dumaina khoi gi lo si chingdana ma tamdana ma chatpa man bagi mawung si di khoi mayek am lana uba phange ko sigi phibam sida akhoi ji kaidi Juliana ai akhoi na upai leitamni na miyam gi di taina ba se dumak akhoi lei ba representative sida tainari ne ba hojik si chahi hum henjale oja nikena supan bire khoi gi masai gi pahalgam gi attack da akhoi gi operation sindur di ngarang pangthokre ba sumai tawdana pangthokre ado khoi di chahi hum hen gre hojik solution purak padi la dana misi mina se noma gi hen ga laine kuki ga maitai ga conflict thom badagi naga tangkhul kuki ga naga ga tangkhul ga mu thokala ine hojik se aduna sigi phibam se da Julia Singlai kari akhoi representative sing sida kari expectation haidi kari expectation di tawi angdang thammi ahan bada window TV on da ikai khumna bochari ichi on chu ai respect ko my respect to ojani ando ai gi oina di ai di sengna hairaga hujik namli wangli choro haibisi ai khoi lamrom ne ai di adu lamda pokpane andu lamde gi haurakpane aduga namli haibisi 2014 da haibdi sarkar na mapham adu da market hangba yarani haina lakhiba sarkar na mapham shi haina khangiba mapham natabani seng hairaga wangli ga namli se akhoi gi khungi ningthau myam border area da leba khungi ningthau myam na adudagi akhoi gi leba authority myam na shi mapham sidi tampak su oye adudagi akhoi gi ipaipu seng hairaga akhoi gi naga sing wang mada yam leye aduga akhoi changthok changshin yani ngai gi damakta haina mapham du da akhoi trade center hangkhibani nushiba gi term da hangkhibani matam du adu matam du 2014 da akhoi October November aswai da hangkhibani hangaga hojikti miyam na so adu hangbagi kanaba haibabo hojikti kaino tawre akhoi na strom more da more rom changba yakhidaba adudagi more gi pot oiba khoi Burma rom gi pot se akhoi namli rom wangli rom adi choro adurom gi namli ne men oina nakna badi namli to tamu she only 40 minutes ne ko 40 minutes 40 minutes ka tangne akhoi ne kempo da chapa matam da adu mapham du adu maina nakna bne na mayam aduda market ki oiba mapham hangdokre aduga leiriba namli ga wangli choro haibasi just tangkhul ngak ta leitabani even khoi ki zaleng rong pui gi jati pumei adu even anal phausu leye choro dadi aduga namli dadi ei khoi meitei sing su leibani market place commercial place ni na ko mayam shuna leye leiraga moi yam nungai na mapham du dadi khana zaina bu su leite yam nungai na leirame adubu kari haigni akhoi gi junta military attack ta haiba tare wangmada leiba akhoi gi phayang molnom adu leba wifi khon khuding makki adu degi Burmese asengba moi singsi landu na maram oiraga wangmada amka chilakpane ai khoirom chelakpada warmly welcome tawi go haibadi Burmese yam yawe Burmese yawbane na khaidokpa yada bane na welcome tawe moi bu thamme thamba kanda akhoi gi Tengnopal district rom da akhoi gi maring ichininaw singi area da so moi loina thamme adu asigi external aggression gi matang si dadi kuire external aggression oibagi maram di yam kuikhre na haibadi ekhoi ki Kamjong district ki namli wangli gi si ai second part ta lakchage bako hujik ki ekhoi ki Choktong rom
adudagi lamlong khunau hairiba khoi Teknopal district ki leriba maring ichini nau singi lamdam sidi relief hoji ki refugee camp ga moiga nakna na noi na sabire lamdu chaubne na refugee singna akhoi gi maring ichin nau sing da phuba chaiba thangna mamai do shupho yanbi ba hospitalize yam tawba le media house ta thokpi de ba do okay media house thokpi de adudagi hoji ki chaktong dagi last year agi brother amadi PDF na phara chakre heraga PDF na leiba kem shi border area da noina thamme ba aina haining ba amana border area da agi leiriba agi yamba inausing adugumba akhoi ning tambagi ne hena sakhiba akhoi inausing agi yamba sing oza sing mayam duna di border area da kem ama sabe ade ba adu ordi kari gi damak ta PDF kumba kene bi dadi kem saba matam moi PDF kene bi na akhoi gi mi phuba matam dadi kana na shu action lo bi de ba media house to shu thok bi de just akhoi gi district administration ni manung da lotion bi bne shi yam thokre adu dagi akhoi gi maring gi organization sing na shu asigi yam condemn dawbne adu bu mawalo bi di kana na shu adu thokna hauzik amuka kamjong district ta lakre ko hauzik si akhoi internal aggression gi matang da engang roi ge ba only external ngang ge ba if external gi matang si da ngang se heredi akhoi gi namli wangli choro sida muka yummei thaba lakre ba ko aduga Assam Rifles na kaka asang khulen si mathak te leye kashung da moi gi post kashung da moi gi keno laibne kashung gi keno sing sina company sing sina la aga hoji ki asang khulen si da laibni go kari gira border do yengshan ninga border yengshan ba chatlo border do akhoi gi India manipur ngak piyo hai roi she ba hojikti India border do ngak piyo hai bane da India border do moi di ngak piyo hai raga moi training to ba matam da kasam cha ba matam da di armed forces sing si man akhoi India sing ngak ngai hena kasam cha ba natro moi di dumuk chaw ba India gi oi ba India gi akhoi military force se prithvi da mari shu ba da lei go adu moi di akhoi imamera pai bi ga sinaw long ga khatna ni ngai manipur da lakpra si question je ai hangning thongna si moi gi thongna phudok phamse adumuk chawba military Indian Indian armed force ki atobudi Assam Rifles di armed force manung di chande moi Ministry of Home Affairs ra ka home ministry da lei bani adubu Indian army gi mi shu moi da yam lei bane mix up tawba lei bane na adugumbadu moi na washak lobu shu moi kawkhre moi gi washak lobu se akhoi gi Manipur da lakhraji phanek shetpa ima singbo thongna utpadu in prithvi gi mari shuba military na tawga thabak rane do kari gumba ngarang gi mei thabado imam mera paibi gumba shinaulong gumba akhoi gi leiriba zalengrong pui gi imam yam duna mei thaba na tabina laura chatlamo ba mathak ta gi or moi nongmai kap tharakani ba maram di akhoi gi military sing si phane shop uba yadravani hojika moi gi oiba thongna do border da phau utre Imphal da di kari nupi lepa leba phau da sho akhoi ada tawbudo ukhurom da sho kari 1000 bi Imphal da imam yam on da sho moina kari 1000 li phui nongmai blank fire tawe adudu kadai mangkhrage havene da ata seng na hairedi akhoi na moi on da lawbu si go moi ikai ga dobne akhoi na oina moi bu tambi raga leikre ba masana masa bu ikai ba khangdraga hanjan tambi ne kari lebra ne aidi hoi chumme akhoi gi honorable MLA na ma nangarang ma di hozik phauba akhoi gi internal haibitare go sumaina thokpa matam da ma comment ama shupi da bani kari shu haide adubu ma ngarang pi khre maram di ma su asau bagi ngam khei henna sau khre hab shi akhoi shu uba phange go ma akhoi area amane mana number shi dei ne eka som da gi ne adu area amani adubu ma nangarang wangang budo magi mai mong da khushu uwe maram di isa gi lam da shok khrasi mi shi shaudi shauba za ne aduni na wa shi ngang thokre ba adubu aina haining budi namli wangli si yamna ipu hai khrage maram di matam du da lekhi aigi ipu sing market tu shem da yauba aigi ipu sing lekhi da ba yam yaw khrigo aduni na ipu ipa sing na yam nushi na mapham du ekhoi gi wang ma da leiba aigi ichilinaw aigi ipai pu singa changna bangam drashu aduduna pot lana raga hingba ngamni ngai hene mafam du sem khibane adubo ngarang thokdok adu thokre ko thokre Assam Rifles na yenga ga leye adu
KNB gi matang sidi moi di ko condemnation letter she draft oraga thambane ba every issue the every the moi yawe have some yam na khange ba khangaga kana na shu moi bu action lokhat pi de ba kya mok shu nu shibra haina idi yam ngakre idi marak ta khallaga ai phawshu KNB hen batch thet laga lambi da chachra khan mane adu already ekhoi bu shu nu shigra haina wakhal ama lakhrabane ngarang thoi ba thodok tu ngarang khak tang gi wari na te ngarang du di just mai chak pani go have the moi gi kui le ba hori se moi gi du di akhoi gi pillar number hana di 89 haram mane new pillar atok pa hujik ti 82 to 91 habra adu main on khre haye adu yamna mapham du choro da di akhoi oza hoi ki chati zelengrong pui gi shumi yam laibani ko adu di pura tungre ba tung ki ba sing do hoji akhoi na sarkar da claim tawrase ba moi mating pangoidra cookie gi paladi mo ko shawgni cookie gi yumama mei tha ready moi gi di adu pigni ada pigni haidra adu di border da leiba egi ichini naw egi ipai pu gi lamsing yum mei tha ba phubi ba maring side ki sarkar na hoji phau bu ju them de wahayama shu hai bi de yam waro khre di sarkar wonda adu ki mati waro we egi lam akhoi gi lambo adum hanjan shoe ashida litan da shoe KNB yawe ringui da namok ama video viral loiba KNB gi akhoi gi lanmi manga hale adu matam da Burmese loan da moin haibni go akhoi 20 changak pani 5 capture tokre 15 di ringui rom chakre haiba kanda akhoi gi manipur da leiba ichin haiba tare go ichin naw khre na sha adu bo ngangi ba loan da moi khangdra ga troll to ba yawe ba AI ni adu ni heye chap chana khanghodra ga ringui de attack lakhre ba adu kanana shu adu gum shu khangdabra hangde adu KNB singse hauzik phong nai sida phamingai sida KNB ama sida changa aga engonda nongmaina ka po ba oran condemnation letter thola ani adu da changa panu pa do ai na te haini changa panu pa do sumoin khangdoi ne ba ai na te so amuka haidoi ne ba adu hojiki ekhoina Burma rom degi port China rom degi port haiba tare ko akhoina usik phangaga Imphal manung sida akhoina sijina bangami si namli wangli choro hairi balamdam si leiba dagi ni more rom chatra sho akhoina hingba ngamba si akhoi habdi adugi oiba akhoi gi daily gi oiba users leigo adugumba phangba ngamba do aduga hairi balam du shu yengshan khre aidi sengna hairaga state force leigni Leishiyo moishu shwai da thongna phaye ba adadi phate ba state force na washak loba matamda do or die hena washak ti loram gani na adubo ada nongmai tang hena kapadi moishu chen gani ba adum hopadi Assam Rifles ngak pio state force to state ki force oibne na thajaba amadu na ngak pio haidi haiba ko adubo aikhoi gi wakhal redi border city aigi Shengna aigi lambu kan gadoba manipur bu nungsiba manipur gi lam ngamkhai se sidagi sini khangba aigi ichini naw singdu na ngak piro haina aidi haininge si hairedi muka FIR pan gadra khangde adu aidi adu haininge haina go madam ai adu haige Okay, thank you very much Sakachari Euzang se Julia hojik lairiba akhoi gi thoiba tongan ba aidi conflict sigi manu sida thoiba tongan ba incident sing sigi conflict sigi waroisin ji loidringai dani go tongan ba incident thoise adumakpu thoiba mayam si ozana su dum thambiri miyam na su khoi ju pen da bani na pen da basi khoi lengak da dum tainari ne responsibility si moina lawum thokpani na adumakpu hojik se khoi system ji pura top to bottom fail ore habisi ma koi law and order laita ba chamana habisi koi khangi hai ba mayam si everything si kari gi kanana porakada ge have the political gi through the dialogue ta aduga masida politically porakada ba ngak tane ba adumakpu politically porakada ba sida ai koi si ojanang so sai habi ba aidi regional party ogera national party ogera ama bo ogera party gi khoi gi India gi federal structure da yaurga su akhoi gi India lengak na tawgadabana sini akhoi gi state na tawgadabani sini habsi constitution da yaurga lejagre hai yaurga lairiba pot se khoi na power utilize tawba ngam da baduna aduma khoi na ji habaduna masi sigi pop phibam se lakbane haba matang so jana panbiri dana ko sigi matang da khoi na kana se khoi na karamba mikhalamada karamba mihutta khoi na अखोगी चाही मंगागी कैन राइट से पीगर कांदा लाइरिबा मणिपुर की इशू मयांग की पल से खंगना थबक
ꯇꯧꯔꯛꯀꯗꯕꯒꯤ ꯃꯇꯥꯡꯁꯤꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5ꯒꯤ ꯔꯥꯏꯠꯁꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯔꯒ ꯍꯦꯛ ꯃꯟꯇꯤꯛꯅ ꯊꯣꯛꯄ ꯑꯃꯔꯣꯝꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯥꯏꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯍꯦꯛꯇ ꯇꯧꯊꯣꯛꯑꯦꯕ ꯑꯗꯨꯃꯛꯅꯗꯤ ꯉꯁꯤꯁꯦ ꯁꯤ ꯌꯧꯅꯗꯤ ꯑꯗꯨꯝ ꯁꯣꯛꯆꯜꯂꯛꯄ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯕꯤꯁꯤꯑꯦꯁ ꯁꯔꯀꯜ ꯂꯩꯗꯨꯅꯦ ꯑꯗꯨꯝ ꯌꯦꯡꯕꯤꯒ ꯌꯦꯅꯥꯎ ꯀꯅꯥ ꯍꯥꯟꯒꯦꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯕꯣꯠ ꯃꯤꯌꯥꯝꯅ ꯂꯥꯜꯂꯤꯔꯥ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯂꯥꯜꯂꯤꯔꯥꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯆꯌꯦꯠꯅꯔꯒ ꯂꯩꯔꯒ ꯑꯟꯁꯔꯗꯤ ꯁꯣꯂꯨꯁꯟꯗꯤ ꯁꯨꯡꯐꯪ ꯐꯪꯗꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯅꯤꯃꯛ ꯑꯃꯈꯛꯀꯤ ꯅꯠꯇꯕ ꯑꯅꯤꯃꯛꯁꯦ ꯁꯦꯝꯗꯣꯛꯃꯤꯟꯅꯕꯁꯤ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯚꯣꯇꯔꯁꯨ ꯃꯉꯥꯏꯔꯦ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯨ ꯃꯉꯥꯏꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯖꯨꯂꯤꯌꯥ ꯍꯣꯏꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯇꯥꯕꯗꯀꯣ ꯆꯤꯡꯒꯤꯗꯤ ꯚꯣꯠꯁꯦ ꯄꯥꯛꯇꯛꯅꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯦꯁꯦ ꯌꯥꯔꯦ ꯑꯦꯁꯦ ꯄꯥꯝꯃꯤ ꯑꯦꯁꯤꯗ ꯊꯥꯗꯔꯑꯣ ꯍꯥꯏꯔꯒꯗꯤ ꯑꯦꯁꯤꯗ ꯄꯨꯂꯞ ꯊꯥꯗꯩꯒ ꯍꯥꯏꯕꯒꯤ ꯈꯪꯗꯦꯀꯣ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕ ꯇꯥꯕꯅꯤ ꯍꯥꯎ ꯐꯥꯔ ꯀꯗꯥꯏꯐꯥꯎ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯣꯏꯗꯕ ꯃꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5ꯒꯤ ꯔꯥꯏꯠꯁꯦ ꯄꯤꯈꯤ ꯇꯥꯔꯒꯗꯤ ngasi thengnareisine urisine khoi hoji si matang da juliya gi kari point of view thambini angdang thambio ai point of view di hauzik ki haige go hauzik si hauzik ashida akhoi gi internal gi oiba aggression di mayamna habadi sida manipur da moi hanagira aribra anobra manipur da lebinarabnena moisu water oirabnena akhoi gi leiriba politician khuding maksina wangam si pharak taeba adubo hauzik ki border da oikreba external oikreba ashi oikragadi aikhoina akhoi gi center da leba xingbo moi bu hundringai da go sida akhoi gi imphal manung imphal sorry manipur da leba MLS khuding maksina sidi manipur sigi akhoi si manipur machane haina hana khanbiraga asidi external gi yaukhre haiba wakhal khanbiba politician MLA oishunu minister oishunu amra namli wangli zoroda lakpiyo haina request tawninge phone tawraga noi gi yum mai kya chakpra noi mi kya shokpra mi thadokhrabra hen hangbana tabako asidadi internal oidrabane na ada moi gi water leitabane na pakhat tabino ko akhoi gi rom lakpiraga moi yam laptabane only 5 hours kumba oibani adu moi ne leke hairusu akhoi gi MLA du shu leiri dana manu shu arrange tawgani MLA masa sangdrashu akhoi khunjab yamna lakadoriba mi singdo akhoi gi awaba haibadi akhoi India gi haibatare akhoi Manipur gi MLA minister singsi akhoi bu nungshiraga mapandagi akhoi bu khut tharakpa singi damakta akhoi bu yengsanba lakpane haina akhoi gi wakhal ju phawgni adugumba MLA minister gumba khara mafam do changbire haraga mapanara manungra du moi mafam do ground reality do ahan bade yenghaninge aduga ai mota adu de han hanam MLA lakpa akhoi gi kari hashra akhoi gi present akhoi gi phungyor AC gi MLA na tabako atopa minister MLA karamba dol gi lakra lakpa mi do adu akhoi gi area gi mingon do khurumuchu khurumaga mabu wotha da biyo hai ni ai di ta seng na hairaga maram di Burma border da kana su lakpa ngamdi ba sida wa pepe nganga ga leibni ba aduga committee ama shemgani security gi oiba adugi oba shemgani adadi suklak lakpi de ba adunena lakpiyo akhoi chadrasu moi gi dama akhoi seba tawge lakpiyo adubo moi aduda lakpa mi singdo akhoi bo sida nongmai ne nammasu la iba minister MLA gi doldo adudu da akhoi bu nongmai ne nammasu mi atokpan haptrasu akhoi imung khak tang orasu bo akhoi imung khak tang su voter yamane akhoi imung di aduna akhoi gi sagai leiba area du gi vote hapan ge ba aduma ai moi bu challenge tawba shu khallo adudi moi bu akhoi na kri hebra metelon da ikai nungsiana na akhoi gi mafam da hojikti mapalom da external gi mi sing dudi noi gi voter leitre aduni na akhoi bu adudi akhoi Manipur sibu kai han ning da ba politician sing lakpiyo hangbiyo haina ai moi bo yamna humble request tawzari haina ai haizaningi aduga ani sobada ai onda hayo hairadi akhoi gi vote ki matang se sengna haige go ai sama vote thadaba phangdri ai sengna haige chinthiri du kana roi vote thadaba phangdri haibadi akhoi gi naga gi amaleye haibada satpa
Haiba the Chapa, Haiba in Mandan Shoiba, Haiba in Malaga Shoib Shakui Nagata Rabani, Hojikshunigo, Lingjel Manamandan Shoibashi, Equinaga Oikrabani, Lingjel Manadi High Roibakoshi, Lingjel Manakrazane, Amana Lingjel Manadava, Amana Mana, Manamandan Shoiba, Shoibishaka, no Haraga, Lingjel Manamandana, Akoigi. Umbrella do na high bangai but ako no shoy re ba sikse adu lingjel si manari neba others ngai high ba illi neba adu gumba ama khoi na gagi ando khoi ichi no meite gi na mana da gi high re ba ko akhoi gi na mana man na shoy re adu bungarang di yamna nungshu nungshiba harau so harau basina ngarang hek namli da adu gumba thokre hai ba kan si da Minister oishinu MLAs oishinu kanashu contact tawrakti ko akhoi gi phungyer gi MLA madi masagi magi maphamni magi di leiraseba atokpa MLA oishinu ma condemn shu tawde Operation Sindur haina 1 year anniversary gi di ai ubni adu akhoi rom gi nupi sing se sindur nam da gi ra haina ai si khanba adu meite nupi ama ini ama di lebne adu ini do gi Operation Malem dai sa hebra adu hairashira wakhan khan mani ko natraga Operation Changkhom hairashira haina wakhal khan mane sindur nam dradi nushidabra Operation Sindur ko na anniversary adu kaino iba yaye thagat pa yaye adu bumoidi hana akhoi gi du hana khanbi deba hana khanbiyo ba adu bu yam nungai bana si akhoi gi maheroi sigi tanja lor ain haining mana ko maheroi loop akhoi gi apun ma maheroi loop tarup kina moina chengcha ikhang khang ayuk ta thok pa thodok si pung ma pani pa na pau phangi ni go moin direct akhoi gi awa na se warabra narabra haina moi politician group kan action de go hai ri buji moi nu shi ba gi ne ba moi phawra ga mapham de khoi chatlora hang ba gi akhoi na mayam gi assemble to ba akhoi gi chen chelak ba kholok ba jing do adu di kai de lei ba di kam oh wangli de le mi kam lei gi wangli se ha ba kan phai ne mi go shi de list pi bane akhoi gi permis singdu yauraga mi chamri mu koi gini chamri wifi khreyawe permis khreyawe dudegi akhoi gi commercial place oi bani ko area ma yam gi ngarang pi ma olina ina phangdri habdu kangpat ki ni ba ma do adagi joroda pongmei jati gi adudegi akhoi Silingrong pui hoi ki kanggu gi shu lam yam mayu ma kai noina tawba khopa lam du yam ne wangli sina mathak ne ba ko wangli market sina makha adu thangna na namli choro la pane ba tampa oi ba adu wangli sida noina maksi thamme ba adu ngarang se mahiroi loop the rupsina cheng chak yam biye khoi haroi go happy khangong na pi adu ka thangna na khoi gi matam da kari gumba ko acknowledge ta rok pai cheng pi bani ko asi hairaga muka media da moina mating pang basi nongmai pang bani hairakani cheng bora ni ba ko aduga yam thajadana akhoi eti gi ichi naw singna amuka shu chaningai thakngai kari wat pra hairaga phone tawre phone tawra aga moina shu chaningai thakningai oiba mayam amuka pi re ba akhoi khudak ta yo halle ngasi ayuk pudi yauki maram di thengna ki bagi ko yam harawe asi gi thabak se politician sing gi politician kadai digi akhoi pau pau khangdri hangsu hangbi draga adu bu anamba CSO singdi hangbi bada moina hangbi bada natana hangdringai action thuna panbi raga iche akhoi na ngamba mateng dum pangbi gi ko adu tau gi ko harawe ba moin have the moi chat ki phau haye adu bu mafam du khara kino oibni na ngarang do akhoi na loira kanda noi lakpi yu maram di noi na akhoi bu pot sinaba noi na akhoi gi mak pi be se khuthang oi na pi badi mi na adale ba mi na noi bum sakhang de aduni na noi la aga noi gi masak si akhoi khunjam yam da tampak ta leba akhoi gi ichi naw singna PA have say quick Kang Hanning, a moi the Hibanigo, Kang Hanning, no in a Kutang dog, no like Pio Hay. Moi Aquay eti ichi now shingdi, Lakti Laklimba, Adubu Moi Budi Mayana, Ying Chiraga Labani in a go, Moishi Lak Badikra, Kano Eba Male, a door show of Moi, I am Tagale, Moina. Kang hodana phone chu torok pane aina to shuna ti ko pochei shu moi na chana thakna ba de khoi ma heroi gi loop tarup na shu pire yam harawe moi bu thank you haina yam haininge on behalf of a gi area gi ko on behalf of a moi bu yam thank you haininge yam thagatle si thabak si mapi mapa oi ba singna hanna to ga do bani CSO aduga khoi eti chinaw singna ko na to ga do ba thabak se aina haining ba point se moi na hale ba adudi
अखोई border की दम खनबी बा हाइरेशे ने अखोई बु नुसीबे सु हाइ हिरोय गे बा लेबाक सिगी border सि द लेरि बा अखोई की border सि ngमखै सि ngak pang amroi do ngमखै की दम ता खन बसि CSO गुम होय अदुदगी अखोई की AT होय नत्रगना लेरि बा अखोई की social activist मयाम सिंसिने हेना खनब्रा politics तो मतम द लेबाक याउद्रदि politics तो वे यादबनी politics to ge haridi egi leibak khana nungsi ga dawbani aduga konna politics to ga dawbani adu ai haininge aduga aroibada ai haining manago madam leiriba political party khuding makki leadership men waina minister MLS honorable myam lakpio cha ningai letter su thira ga picha ge laga akhoi gi lamdu hujikti aduda noi gi voter du letra external gi oibani na pakhat pa leitabina mafam du da laga akhoi gi awana se yengshan bio haina ai moibu humble request tawzari hairaga ai matang sidai loshin zarage Okay, thank you very much.